Hello, ma'am. Welcome back to my channel 7 Speed Manipur. Ngasi amuk akogi Chingmeirong car da laga ngasi gi leiriba akogi kano sinje gari singsi gi matang da koi update masa am pibagi video ne si semjari video je ado ngasi gi update se gari dum faja ba ma'am yaure go ai thumbnail zum ubiram laga ne ado si showroom gai natra ino mo koi price ne kya na habido kham 19 do ma'am koi gari ga mari leina ba content dum purga laksha bane si di channel sida aduna ma'am subscribe tamo tamda koi bell icon hit tawiyo ado haurase yeng minersi makha taw video ngasigi anba yan anboina akoi achobodegi dum hausarage da ek koi gi maning da laiba gari si matang dagi adum matang koi gi mayamna koi pam na sina ba koi gari alto celero gumba koi gi makha ta maruti gi koi gi brand mayam lairi bu ko ado matang yeng minase ado anba koi si achoba koi scorpio je koi brother de khamina je si karma model gi oide na je koi si scorpio ji 2019 gi model ni 2019 gi ko koi si gi di manipur gi showroom koi si be showroom gi ni aduga ade mapan de porok banate hai bako aduga magi barrel na koi S11 ne ba S11 ni okay ado mai kilometer je kya mo run tawre dum 37000 thaure okay adon hojik lai je koi tip top condition ni adum koi jing semning ai ga se dum yam phana uri go antal adade sana dum yam na koi condition yam ling ai tare ado mamang lom de ja betang utpi ho mamang ji dum phajari ha bitare aduga akoi gi manung gi interior su ha betang jengan jara ke ko manung su dum yam phajari si interior su dum loina yam phajari du kemta adu da aidi segai ba ko segai to gai ba kasu leite leather seat phajana kano tawra su yaure go masage okay adu magi price se kya kamai to ge dum tang price se kano 13 lakhs wai ne ba okay 13 lakhs po yani to koi slightly negotiable ko dum khara dum to jage magi kano ko dum kano to ya ba okay anung gi yam mong tan ya lady have ta ta sen ha ga ado mathang da muk chalaga mu yeng minase aduga mathang da lai na ko gi Maruti Suzuki gi Swift se ko gi adum every month koi sales figure de yang so dum 1 to 5 p keno sida dum manung chalaga laiba gari ne yam na yam pamna ba gari makhal ni ko maje ado yengse ma sna kamai to guna habdo ado sigi keno se price na kya no mai bere na karam no habetang koi Maruti Swift ZXi plus ko top class ni aduga magi price na 6,40,000 magi price se 6.4 slightly negotiable yani sijo ma sahi di kam model gi wajena ma 2019 December ni ma je 2019 okay aduga akoi mapani gari nati sijo dum akoi sigi showroom gi akoi manipur showroom gari si manipur showroom gi ne ba aduna mai number je police number condition ju yam phana uri ko ado manung ja petang changa yeng minase ya yeng bio okay manungi sudum leather ga se yamna koi gi exterior gi koi looks to yamna chana na kai tare koi gi manung jo seat ki ka color je jo yam padna lai di have tare sisu koi masagi letre mai pona center the screen koi oi adum manung sudum ni yam padna ro suju dum price gi magi keno color je tam yam mong tan lai have tare adi scuff ke si jo koi gi LED da tham yaw re aduga si koi gi ke tare ambient light agadra si su masage oi si da option lai tare adum gari adum ne clean music condition yam nauna laiba enoni have tare manung go ado si mamang looks sa petang yeng bio adum haidi
ꯀꯩꯅꯣꯅꯦ ꯃꯣꯏꯁꯤꯗ ꯄ꯭ꯔꯣꯖꯦꯛꯇꯔ LM ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯤꯀꯣ ꯇꯣꯞ ꯕꯦꯔꯦꯟꯅꯤꯅꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯂꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯍꯤꯟꯗ꯭ꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯕ 4 ꯃꯤꯇꯔ SUV ꯒꯤ ꯀꯩꯅꯣꯅꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯃꯈꯜꯒꯤ SUV ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯚꯦꯔꯤꯌꯟ ꯃꯣꯗꯦꯜ ꯑꯗꯨꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯪꯒꯤꯁꯤꯅ ꯃꯍꯤꯟꯗ꯭ꯔ XUV 300 ꯑꯗꯨꯒ ꯃꯥꯏ ꯕꯦꯔꯦꯜꯅ W8 ꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯊꯛꯀꯤ sunroof ꯌꯥꯎꯕ ꯑꯩꯈꯣꯏ ꯀꯣ ꯇꯣꯞ ꯀ꯭ꯂꯥꯁ W8 ꯇꯨꯅꯤ ꯑꯗꯣ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔꯅ 60 ꯈꯔ ꯍꯦꯟꯅ ꯊꯧꯔꯦ 60,000 ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯜ ꯀꯩꯅꯣꯅꯤ ꯄꯦꯇ꯭ꯔꯣꯜꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯍꯧꯖꯤꯛ 8,70,000 ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝ ꯄ꯭ꯔꯥꯏꯁꯇꯗꯤ ꯀꯩꯅꯣꯗ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏ ꯇꯣꯞ ꯃꯣꯗꯦꯜꯗꯗꯤ 14 ꯃꯨꯛꯀꯤ ꯃꯌꯥ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯥꯜꯂꯦꯀꯣ 12ꯇꯤ ꯑꯗꯨꯝ ꯆꯪꯉꯕꯅꯤ 12 13ꯒꯤ 13 ꯑꯗꯨꯝ ꯂꯩꯔꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁꯁꯤꯅ 8,70,000 ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁ꯭ꯂꯥꯏꯠꯂꯤ ꯁꯤꯁꯨ ꯅꯦꯒꯣꯁꯤꯌꯦꯕꯜ ꯂꯩꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯣꯔꯨꯝꯒꯤ ꯅꯠꯇꯦ ꯃꯄꯥꯟꯒꯤ ꯁꯣꯔꯨꯝꯅꯤ ꯑꯔꯨꯅꯥꯆꯜꯗꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯅꯤ ꯑꯔꯨꯅꯥꯆꯜꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ ꯅꯝꯕꯔꯗ ꯂꯥꯛꯑꯅꯤ ꯑꯗ ꯋꯤꯠ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯦꯗꯂꯦꯝꯞ ꯂꯣꯏ ꯑꯣꯏꯔꯛꯑꯅꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯦꯗꯂꯦꯝꯞ ꯂꯣꯏ ꯑꯣꯏꯔꯦ GRL ꯂꯣꯏ ꯌꯥꯎꯔꯦ ꯑꯗ ꯃꯥꯏ ꯏꯟꯇꯔꯤꯌꯔꯁꯨ ꯌꯥꯝ ꯊꯤꯅ ꯑꯗꯨꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯒꯤ ꯃꯅꯤꯡ ꯗꯤꯁ ꯕ꯭ꯔꯦꯛ ꯂꯣꯏ ꯑꯣꯏꯔꯦ ꯑꯦꯂꯣꯏ ꯋꯤꯜꯅꯤ ꯃꯅꯤꯡ ꯃꯃꯥꯡꯁꯦ ꯗꯤꯁ ꯕ꯭ꯔꯦꯛ ꯂꯣꯏ ꯑꯣꯏꯔꯦ ꯑꯗꯣ ꯃꯅꯨꯡꯒꯤ ꯑꯃꯨꯛꯇꯪ ꯎꯠꯄꯤꯔꯛꯑꯣ ꯃꯌꯥꯝꯗ ꯁꯟꯔꯨꯐꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯌꯥꯎꯔꯦ ꯋꯥꯎ ꯁꯤꯗꯤ ꯃꯅꯨꯡꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯤ ꯃꯅꯨꯡꯁꯦ ꯌꯥꯝ ꯊꯤꯅ ꯁꯤꯗꯤ ꯀꯩꯅꯣ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯝꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯅ꯭ꯌꯨ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦꯀꯣ ꯁꯤꯠ ꯀꯩꯅꯣ ꯌꯥꯎꯖꯔꯦ ꯑꯗꯨ ꯌꯥꯎꯖꯔꯦ ꯌꯦꯡꯕ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯦꯀꯣ ꯅꯦꯛ ꯔꯦꯁꯀ ꯂꯣꯏ ꯍꯥꯞꯄꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯂꯥꯏꯠꯀꯁꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯔꯦ ꯑꯗꯩ ꯃꯅꯤꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯤꯌꯨꯅꯦ ꯃꯅꯤꯡꯒꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯍꯦꯠ ꯔꯦꯁꯁꯦ ꯑꯦꯗꯖꯁꯇꯦꯕꯜ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯏꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯁꯤ ꯀꯞ ꯍꯣꯜꯗꯔꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦꯀꯣ ꯁꯤ ꯃꯌꯥꯏꯒꯤꯁꯦ ꯑꯥꯝꯔꯦꯁꯁꯨ ꯌꯥꯎꯔꯤꯁꯦ ꯃꯌꯥꯏꯒꯤ ꯌꯥꯝ ꯐꯖꯩ ꯃꯅꯨꯡꯁꯦ ꯃꯅꯤꯡꯁꯤꯁꯨ ꯌꯦꯡꯉꯣ ꯂꯨꯛꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯁꯤ ꯒꯥꯔꯤꯁꯦ ꯁꯤ ꯃꯨꯠꯊꯠꯂꯣ ꯍꯥꯏꯔꯣ ꯍꯣꯏ ꯕꯦꯛ ꯀꯦꯃꯦꯔꯥꯒ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯃꯌꯥꯝꯁꯤꯗ ꯁꯤꯒꯤꯁꯦ ꯕꯦꯛ ꯀꯦꯃꯦꯔꯥꯁꯨ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯃꯅꯤꯡꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯇꯣꯛꯑꯒ ꯕꯇꯟ ꯁ꯭ꯇꯥꯔꯇꯔꯅꯤ ꯃꯨꯠꯊꯠꯂꯣ ꯍꯥꯏꯕ ꯇꯧꯔꯤꯕ꯭ꯔꯣ ꯑꯗꯩ ꯁꯤꯛꯁꯁꯤꯁꯨ ꯑꯩꯈꯣꯏ 60-40 ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯁꯤ XUV 300 ꯃꯣꯗꯦꯜꯁꯤꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ 2019ꯒꯤ ꯂꯥꯁꯅꯤ 2019ꯒꯤ ꯂꯥꯁꯅꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤ ꯍꯥꯏꯕ ꯒꯥꯔꯤꯅꯤ ꯁ꯭ꯋꯤꯐꯅꯤ ꯁꯤꯁꯨ ꯁ꯭ꯋꯤꯐꯇ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯑꯣꯏꯔꯤꯕ ꯁ꯭ꯋꯤꯐꯇꯨꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯨꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯑꯗꯒꯤ ꯃꯥꯒꯤ ꯃꯣꯗꯦꯜ ꯑꯗꯒꯤ ꯃꯥꯒꯤ ꯑꯣꯅꯔshipꯀꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯣꯔꯨꯝꯒꯤꯅꯤ ꯐꯥꯔꯁ ꯑꯣꯅꯔꯅꯤ 2016 ꯃꯣꯗꯦꯜꯅꯤ 2016ꯒꯤ ꯃꯥꯒꯤ ꯕꯦꯔꯦꯜꯅ BXI ꯅꯤ ꯑꯣꯀꯦ ꯑꯗꯨꯅꯦ ꯃꯥꯁꯨ ꯍꯥꯏꯗꯤ 37-40 ꯁꯝꯊꯤꯡ ꯑꯗꯨꯒꯤ ꯆꯥꯡꯗ ꯊꯧꯔꯦ ꯀꯤꯂꯣꯃꯤꯇꯔꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯦꯝꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ
ꯀꯩꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯝ ꯄꯩꯁꯥ ꯊꯤꯔꯒ ꯑꯗꯨꯝ ꯊꯧꯒꯤ ꯌꯥꯔꯦ ꯁꯤꯅꯦꯕ ꯄꯨꯒꯤ ꯌꯥꯔꯦ ꯇꯥꯌꯔ ꯅꯨꯡꯌꯥꯔ ꯁꯞ ꯂꯣꯏꯅ ꯑꯣꯀꯦꯅꯤ ꯑꯣꯀꯦ ꯑꯗꯨꯅ ꯇꯥꯌꯔꯒꯁꯤ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯁꯀ꯭ꯔꯦꯆ ꯅꯨꯡ ꯆꯠꯂꯒ ꯌꯦꯡꯉꯦ ꯇꯥꯌꯔꯒꯁꯤ ꯌꯥꯝ ꯀꯟꯗꯤꯁꯟ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯀ꯭ꯔꯦꯆ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯁꯀ꯭ꯔꯦꯆꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦ ꯃꯃꯥꯡꯁꯨ ꯃꯅꯨꯡꯁꯤꯒ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯤꯌꯨ ꯃꯅꯨꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯊꯪꯒꯤ ꯂꯥꯏꯁꯤꯅ ꯍꯤꯟꯗꯥꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯗꯨꯝꯕ ꯍꯦꯌꯔ ꯃꯈꯜ ꯑꯃꯅꯦ ꯍꯤꯟꯗꯥꯏ i20 ꯍꯥꯏꯅꯀꯣ i20ꯗ ꯑꯩꯈꯣꯏ ꯏꯂꯥꯏꯠ ꯇꯨꯅꯦ ꯑꯗꯣ ꯃꯁꯤ ꯃꯣꯗꯦꯜꯁꯦ ꯀꯔꯝꯕ ꯁꯤ ꯃꯣꯗꯦꯜꯁꯦ 2016 ꯅꯤ 16ꯒꯤ ꯚꯦꯔꯤꯌꯟꯅ ꯀꯔꯝꯕ ꯚꯦꯔꯤꯌꯟꯅ ꯃꯥꯒꯤ ꯑꯜꯐꯥ ꯑꯣꯏꯗꯣꯏꯔꯥ i20 ꯑꯁꯇꯥ ꯑꯣꯞꯁꯅꯦꯜ ꯅꯤ ꯑꯁꯇꯥ ꯑꯁꯇꯥ ꯑꯣꯞꯁꯅꯦꯜ ꯅꯤ ꯑꯜꯐꯥ ꯍꯥꯏ ꯁꯣꯏꯔꯦ ꯑꯁꯇꯥ ꯍꯥꯏꯕꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏ AR ꯅꯝꯕꯔꯅꯤ AR ꯅꯝꯕꯔ ꯑꯗꯤ ꯋꯤꯠ NOC ꯂꯥꯛꯄꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯗꯨꯝ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯝꯕꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯁꯤꯁꯨ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯀꯩꯝꯇ ꯁꯦꯝꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯁꯝꯊꯤꯡ ꯕꯝꯄꯔꯁꯤꯗ ꯕꯝꯄꯔ ꯃꯈꯥꯗ ꯈꯤꯇꯪ ꯈꯦꯠꯈꯤꯕꯩ ꯁꯤꯃꯗꯤ ꯂꯩ ꯑꯗꯨꯒ ꯃꯈꯥꯗ ꯑꯇꯩꯗꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣꯝꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯈꯪꯕ ꯍꯩꯕ ꯄꯣꯔꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯣꯏ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯀꯌꯥ ꯄ꯭ꯔꯥꯏꯁꯁꯤ ꯀꯩꯅꯣꯐꯥꯎ ꯑꯩꯈꯣꯏꯅ ꯋꯤꯠ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯑꯩꯈꯣꯏꯅ ꯊꯝꯕꯤꯁꯦ 530 530 ꯂꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯍꯣꯡꯕ ꯆꯥꯎꯕ ꯀꯁꯇꯃꯔꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯤꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏꯅ 530 530 ꯑꯣꯀꯦ ꯑꯗꯣ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯤꯌꯨ ꯑꯦꯂꯣꯏꯅꯤ ꯂꯣꯏ ꯂꯥꯛꯏꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯀꯝꯄꯅꯤ ꯃꯥꯅ ꯑꯦꯂꯣꯏ ꯉꯥꯛꯇꯅꯤ ꯃꯥꯗꯤ ꯃꯅꯤꯡ ꯕꯦꯛ ꯋꯦꯄꯔ ꯌꯥꯎꯔꯦ ꯏꯟꯗꯤꯀꯦꯇꯔꯁꯤ ꯁꯥꯏꯠ ORBMꯁꯨ ꯃꯁꯥꯒꯤ ꯀꯩꯅꯣꯅꯤ ꯁꯤꯠ ꯂꯦꯗꯔꯗ ꯂꯣꯏ ꯂꯩꯔꯦ ꯑꯥꯔꯝꯔꯦꯁ ꯌꯥꯎꯖꯔꯦ ꯑꯗꯒꯤ ꯗ꯭राꯏꯚꯔ ꯁꯥꯏꯠꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏꯠ ꯑꯦꯗꯖꯁ ꯇꯧꯅꯅꯕ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦꯀꯣ ꯑꯣꯀꯦ ꯃꯅꯤꯡꯒꯤ ꯍꯥꯏꯐꯦꯠ ꯎꯠꯀꯦꯔꯥ ꯑꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯕꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥꯔꯦ ꯑꯗꯣ ꯃꯊꯪꯗ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯟꯗꯥꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃꯒꯤ ꯂꯤꯖꯦꯟꯅꯦ ꯁꯟꯇ꯭ꯔꯣ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯁꯟꯇ꯭ꯔꯣꯁꯤ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯅꯣ ꯀꯔꯝꯕ ꯚꯦꯔꯤꯌꯟꯅꯣ ꯑꯗꯨꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ Hyundai Sentro ꯃꯥꯒꯤ ꯕꯦꯔꯦꯜꯅ JL Plus ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯁꯣ ꯑꯅꯤꯃꯛ ꯔꯤꯃꯣꯠ ꯂꯣꯏꯅ ꯑꯣꯏꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯛꯀꯤꯡ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ AC ꯑꯗꯒꯤ ꯃꯥꯒꯤ ꯇꯦꯞ ꯅꯨꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯀꯝꯄ꯭ꯂꯤꯠ ꯂꯣꯏ ꯌꯥꯎꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏ ꯁꯤꯅ ꯃꯅꯤꯄꯨꯔ ꯅꯝꯕꯔꯅꯤ ꯁꯦꯅꯥꯄꯇꯤ ꯅꯝꯕꯔ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯦꯅꯥꯄꯇꯤ ꯅꯝꯕꯔꯗ ꯑꯣꯜꯔꯦꯗꯤ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯟꯅ ꯗꯣꯛꯇꯔ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯕ ꯒꯥꯔꯤꯅꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯍꯧꯖꯤꯛ ꯑꯗꯣ ꯃꯥꯒꯤ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯅꯤ ꯀꯌꯥ ꯃꯥꯒꯤ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ 2,10,000 ꯑꯩꯈꯣꯏ ꯍꯥꯞꯄꯅꯦ 2,10,000 ꯍꯥꯏꯅ ꯑꯗꯨ ꯁ꯭ꯂꯥꯏꯠꯂꯤ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯕꯜ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯤꯁꯨ ꯀꯣ ꯑꯗꯣ ꯒꯥꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤꯗ ꯁꯦꯝꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯑꯗꯨꯝ ꯃꯁꯥꯒꯤ ꯀꯝꯄꯅꯤ ꯀꯂꯔꯗ ꯂꯣꯏ ꯂꯩꯔꯤ ꯔꯤꯄꯦꯟ ꯅꯨꯄꯦꯟ ꯌꯥꯎꯗ꯭ꯔꯤ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯅꯨꯡꯒꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯥꯎꯔꯤꯅꯦ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯌꯥꯝꯗꯕ ꯒꯥꯔꯤ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯌꯥꯝꯅ ꯒꯥꯔꯤꯁꯦ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕꯒꯤꯀꯣ ꯁꯤꯃꯗꯤ ꯁꯤ ꯒꯥꯔꯤꯁꯤꯃꯗꯤ ꯂꯧꯕꯗ ꯑꯣꯏꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯄꯦꯗꯜ ꯁꯤꯗꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤꯀꯣ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯁꯦ
Okay. Adagi aroy bada laisina koi Maruti Suzuki side gi Alto gi Celerio. hek mathakta koi leiba gari segment adum segment makala bane sisu hatchback group ta singba gari ni ko ado sisu yam ID matam gi yam phawba kenone Celerio ano jikudi sigi Anouba update ama dilakre ko Anouba generation haga ado jik sigi Celerio se koi brother side gi sigi variant jene karam bano model na karam bano price ne kya no adum tang me am kitang share to gi Celerio si akoi model je 2016 ne 16 gi ko aduga magi barrel na BXI ne BXI yo ko BXI aduga hujik siju akoi Imphal West number ne aduga si mapan gai nate siju akoi sigi showroom gi sidagi akoi gi Manipur showroom Eastern Motor dagi moi leiraga first owner da leijabani hujik first owner leiri ado magi price na ai mayam da aina hiding bam ta mar khan ai jau ga koi gi gari akoi second hand low kan da koi gi ayam ma tam da first owner dagi low buse sigi khudong cha bu sim su ID customer da hiding bam na first owner dai low buse sigi oi cha bu su mayam lai ko aduna guarantee first owner dai low busu yam ba ma ne na hiding okay sigi price akoi gi mai ke my price akoi 350 go yani 350 ho ya ne ba okay gari adum loi fajari bani gari kasu adi semingai konenga ke abdal itre hoje manung gi song tang yeng je manung ji ju dum luna nana lei sim ju dum jari ha bata ra chi gi ju kilometer se koi gi 37,696 ki sang da thore ko aina koi brother da haning se koi kana guma koi customer na gari si sigi display si yaw da gari ha bata re ko hang ko matam suppose baleno pa me khango ada baleno si yaw je do baleno su dum lai gadra ha bi apa ma gari hang ko matam da lai gadra ha bi ne me aina haning je je akoi anam Manipur chanari ba gari akoi di mayamna dum ajamna tangu suna taba dum aidi average na mayam common na season ne gai je dum akoi dum available hoy gani habiti hojik sida lambi jina chin member mo akoi na hangjari ba dukan si akoi yam sawn hangjari te pikna hang number mo ra lambi ju kitang congested hoy bagi akoi sida pulap thamaga akoi na loina kallaga thambaju yab na tamina abdum yum da zu adai kai akoi gi thamam khara adai akoi leiminari ba mai jaga da khaga dum sintong naraga dum thambalai adum apa amba dimale biraga de dum akoi da hangbiraga dum kodata dum akoi puthokchara dum yengan jagani okay ngakang ngaina ba khona budi ngai tare hoji kai no traffic jam na maram moga akoi adai gari ju ata chuna ju ata puthok pa timing phangdaba kan ju lai adum ngakang ngai bi taraga de loi yeng phangni aije dei sai koi brother takwi si gari si adom ya pa ma gari khuding mak adom contact to biro adom phangani ha baduni ba aduna adom kesu wariya leite adom na use car ma ti ga har badi adom leiri ba koi Chingmeirong car bazar gi sadam lakhi raga adom ya pa ma gari do haibir kanda adom yengbai khudong chaba adom phangani ha badar adom yam Chingmeirong car bazar gi location je khangda ba yaw ga so adom haijar ke koi gi Chingmeirong gi Vishal Mega Mart ki hek opposite makti na te koi gi makharom da meter tara kundang chalaga adum leirabane gari myam khama ko adum lakpiraga akoi adong ya pam sing du jo dum jeng bibi ya gani ko apidam utpiramo bagi surrounding do